Kuki militant singna kablakpa nongmay maruna panduna maitay khul ngakpa volunteer ama laikidre. Ngasi ayuk angan basawrak na pung 3:30 tarakpa adwaida Imphal West District ki Lamsang Police Station na konba kadangbanda Part 2 Mahadeva Singh hariga sukhangnaba maphamda Kuki khulai paiba singna nongmay kapsinduna attack sa tarakpada khul ngakpa naha ama laikidre. Laikidraba volunteer adugi maming Ningombam James sahi kungateret apokpa en Nandesorni laifam na Lamsang Police Station gi manung chana laiba mayang langjing dagini Laikidraba James ki apokpa en Nandesor Sengmai Police Station da ASI oina laibani hari thaudok asigi matangda fresh na fangwa pawgi matung inna Ningombam James ki faigan gi sarukta nongmai maru ama panbani adubu Kuki khulai paiba singna mapam adu kudum chanduna laikibadagi mapam adudagi lokthoknaba honnabada matam khara chonthakibana maram oiraga asokpa adu I ka hena thokibadagi mahak khudong thiningai oiba phibamda rescue tauki adubu thinthadana ambulance da Jenims Hospital da pukalaktuna matam khara laying chatharaba matungda asokpa aduna maram oiraga mahak laikidabani laikidraba Ningombam James Gram Panchayat mangana pullaga semba village volunteer force da yaubani Panbayai Laikidraba Ningombam James Manipur numit kudingi fongba Naharol gi thaudang pauchigi paumi oina sumatam kharagi mamangda thau puramba miyoini Amarom da ngasi nungthil moreh wat number 7 gi forest gate manakta moreh police amadi commando singda Kuki militani singneba singna nomai kapsinduna landara khrei Loinena commando sing aduna su handana nomai kamna khrei thodok aduda misimina asok apan yaubagi paudi police tagi fangba ngamdri press na fangba paugi matung inna mafam aduda moreh police commando team ama bulletproof gari amaga loinena lairingaida Kuki militant singna bomb ani thadarakpaga loinena nomai kapsinduna landarakhibani press na fangba thajaba yaba paugi matung inadi nomai kapsilakiba aduda commando person ama makhongda panbadigi sokle haina thajanari adubu chapchaba pau amadi maming matha khangba ngamdri Anoba sahi lising ani kungamari na lakpaga loinana miyam gi yaifa thaurangda akhanaba mityeng thamnaba tongan ba scheme tare se minister N Birena launch tawkre scheme sing adu se minister gi bangloda lengak asigi minister amasung MLC yongna pangthokpa thorom amada se minister N Birena launch tawkibani scheme launch tawba aduga mari lenena se minister N Birena hai anoba sahi na lakpaga iroinana awa ana mayok naraba state asigi miyamda kharadang oiraba su safanabu gi pandamda lenga asina scheme khara launch tawnaba thaurang paikhat pani scheme sing adudi hojik thokliba irang asida yumkei tumna mai chakhraba imung manungda lupa lakh amamam gi sampham lengang na piba state asigi semilon fagat hannabagi pandamda hangduna leiriba lawfam sing mentionaba se minister farmers livelihood support scheme lengang na piba tongan bi scheme khudong chaba amatta fangdaba masagi chahi nifugi mathakta leiba nupi singidamak ima nongthang laima yaifa tengbang scheme sanaroi singda akhadaba miyeng thamba khul ama sanabung ama mahi masingil lamda kumang choksin bang amanaba school fagat hansi mission 2.0 amasung college fagat hansi mission na singbani haribe scheme singa silangak na Manipur miyam da anoba chahiga mari lenena piba kudol oibana mathang chahigi January thada chatnaba hauragani haina si minister N Birena makata na fongdokki Matam-matamgi oiba ipau update singadamag miyamna channel asibu like comment subscribe tawbiramo